Handakta nauna minister oina wasak laukraba lamsang ACG MLA S Rajenbu Education Fisheries amadi kada Thanlon ACG MLA Bungzagin Balteda Tribal Affairs and Hills Transport amadi ZAD Wangoi ACG ex MLA oinam lukhoida Agriculture Veterinary and Animal Husbandry Tourism Yai School SCG MLA TA Seitabatada Cap and PD Law and Legislative Affairs Labor and Employment Amadi Wangkai SCG ex MLA Okram Henry da Mahut Social Welfare Amadi Cooperation ki Cabinet Minister oina Phamsing Hapkre Manipur Development Financial Investment MDFI None branch ki staff ama loinana Manipur Rural Bank None branch ki staff khara Babina Diagnostic Center da RT PCR amadi RAT test tawbada COVID-19 positive oiba thengnakhibadagi CMO nonena laukhalakba section thaurangi saruk ama oina Manipur Rural Bank asida haukiba September 23 dagi kunmanga phawbada laklamba miyoisingna test tawnabagi report tawranaba khanghalakli nakal amada none bazar yauna MFDI amadi Manipur Rural Bank sil tawsinkhibaga loinana containment zone oina laukthokre Kumbi Thanga amadi Mayang Imphal Kendra ahum phaunariba kumbi dagi Sekmaizin taba kilometer kunmangarom sangba lambi asigi Sharuk oiriba kumbi dagi Ungamen phawgi kilometer marirom sangba lambi asi sembi dabana phibam amada leire maram asina lenga ki mari leinaba loisangna mityang changbiduna semjinbiu haina ngasi kumbi asigi manung channa leiba wapokpi iramdam lamjing lamta club wapokpi athletic rural development club Sarangkhong Youth Club Development Youth Club Apunba Club Marina Paumi Singa Loinana Lambi Asida Koina Chatuna Yangsin Makongsat Asida SYC ki Secretary and Hemantana Ngasi Fongdokre Assam da Lieutenant Nong Chubadagi Chahi Asigi Ahumrak Suba Oina Kungang Chamaga Yankai Manga Isingna Tumzin Kre Amadi Hector Lising Taruk Chamri Kuntra Taretki Laupam Sing Amang Ata Thuan Kre Hairi Ising Ichaudagi Lambi Thongkaya Amang Ata Thuan Kre High 360 Pictures na talent laiba Naha Singh Yokhatnabagi Pandam da Pangthokiba Artist Audition gi result sing laukthokre Indira Nongthombam Zaljit Konsam Poko Moirang Them Amadi Seli Hanjabam Hairiba Miyoi Mari Asi Khalle Haina High 360 Pictures ki director Hemanta Khumana laukthokre Shiromani Akali Dal na BJP na luchingba National Democratic Alliance NDA ga Mari Thadatnakre Wapam Singarang Party asigi core committee na pung mari chupna mifam phamlaba tungda dal asigi president Sukhbir Singh Badal na laukthokibani Mahak na haikibada NDA ga mari thadatnariba asi maru oina handak parliament na farmers bill namduna pass tawkiba adubu yaningdaba phongdoktuna tawbani haina Paumi Singh unaba amada Badal na phongdokki Malem gi oina COVID-19 positive oiba missing crore ohum lakh kuntaret lising yangkhai ma thoiga chamri tarani thoi sukhrei laina asina maram oiduna laikhidaba missing na lakh mapan lising marfutara humdoiga taramapan sukhrei Malem gi laibak singi marakta US na positive oiba missing khwaidigi yamli US ki oina positive oiba missing lakh humdra lising humdra nipan ga marfumapan sukhrei amadi sikhibana miyoi lakh ani lising mariga Chamari Marifutarani India ga oina hauzik phawbada positive oibe miyoi lakh yangkhai mapan lising ahumga chamapan kuntrani toy sukhrei amadi laikan na bangamdana COVID-19 na maram oiduna laikhidabana miyoi lising marifutara humdoiga chahum humdra mapan sukhrei